ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ? ꯅꯟꯗꯣꯟꯆꯥꯅ ꯍꯪꯉꯤꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯀꯣꯂꯦꯖ ꯀꯥꯔꯦ. ꯂꯩꯀꯥꯏꯁꯤꯒꯤ ꯑꯉꯥꯡꯅꯦꯅ ꯃꯁꯛ ꯑꯝꯇ ꯈꯪꯗꯦꯃꯤ. ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯍꯥꯏꯕ. ꯑꯁꯤꯅ ꯐꯩ ꯀꯩꯅꯣ? ꯕꯤꯅꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯅꯨꯡꯁꯤꯅꯦꯍꯦ. ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯏꯅꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥ ꯊꯛꯄꯤꯌꯨꯀꯣ. ꯕꯤꯃꯥ, ꯂꯥꯎ ꯃꯅꯨꯡ ꯆꯪꯉꯁꯤ. 이반인기제 그이노 ꯑꯩ ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯃꯣꯏ ꯃꯥꯅ ꯑꯩꯒ ꯂꯣꯏꯅꯕꯁꯦ ꯄꯥꯝꯗꯦ. ꯌꯦꯛ ꯊꯣꯛꯄ ꯑꯗꯨꯗꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ. ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯃꯃꯥꯡꯗ ꯅꯣꯏ ꯑꯅꯤ ꯈꯟꯅꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯅ. ꯅꯣꯡꯇ ꯀꯥꯏꯅꯈꯤꯕ꯭ꯔꯣ? ꯑꯗꯨꯅ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯄꯥꯎ ꯐꯥꯎꯖꯔꯛꯁꯅꯤ. ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ. ꯂꯥꯛꯑꯣ. ꯋꯥ ꯉꯥꯡꯉꯣꯏꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩꯒꯤꯁꯤꯗ ꯂꯥꯛꯀꯅꯣ. ꯋꯥ ꯉꯥꯡꯒꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯂꯥꯛꯄ ꯌꯥꯅꯤ. ꯆꯪꯉꯣ, ꯐꯝꯃꯨꯔꯦ ꯌꯥꯔꯦ. ꯀꯩꯒꯤꯅꯣ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ? ꯅꯁꯥꯏꯅ ꯊꯧꯗꯣꯛ ꯆꯠꯂꯣ. ꯇꯤꯟꯅꯔꯣꯝ ꯈꯠꯊꯣꯛꯑꯕꯣ? ꯊꯣꯛꯏꯅ ꯑꯗꯨꯝ. ꯀꯔꯤ ꯍꯥꯏꯅꯣ ꯇꯥꯗꯦꯅꯦ. ꯋꯥ ꯉꯥꯡꯉꯤꯅꯤꯅꯦ. ꯅꯠꯇꯦ, ꯅꯪ ꯅꯁꯥꯕꯨ ꯇꯥꯖꯕ꯭ꯔꯥ? 이제마 그림ta 칸비가노. 홈 폴링니네 솔릿 나다바네. ꯍꯣꯝ ꯄꯣꯂꯤꯡꯁꯤꯅꯤꯀꯣ ꯌꯥꯝ ꯁꯣꯏꯍꯟꯅꯤꯡꯗ꯭ꯔꯤꯁꯦ. ꯑꯩꯈꯣꯏꯗꯒꯅꯦ ꯕꯣꯠꯀ ꯈꯣꯝꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ. ꯃꯌꯥꯝ ꯂꯩꯔꯤꯃꯦꯅ ꯑꯩ ꯆꯥꯎꯊꯣꯛꯆꯔꯤꯅꯤꯀꯣ. ꯑꯩ ꯁꯣꯏꯗ꯭ꯔꯦꯅ ꯂꯧꯖꯔꯒꯦꯀꯣ. ꯑꯃꯠꯇ ꯁꯣꯏꯕꯤꯕ ꯌꯥꯗꯦ. ꯁꯣꯏꯗꯅꯅꯦ ꯀꯥꯔꯕꯅꯤ. ꯀꯅꯥ ꯍꯪꯕꯅꯣ? ꯔꯣꯅꯥ ꯂꯩꯇ꯭ꯔꯥ? ꯀꯥꯏ ꯆꯠꯈꯤꯒꯦ? ꯊꯕꯛ. ꯌꯥꯔꯤꯈꯩ ꯋꯥꯁꯦ ꯉꯥꯡꯖꯔꯣꯏ ꯁꯤꯅꯤꯅꯦ ꯅꯪ ꯈꯜꯂꯤꯁꯦ. ꯀ꯭ꯂꯥꯁ 4 or 5 ꯀꯨꯏꯃꯟꯗꯅ ꯑꯩ ꯀꯥꯎꯈ꯭ꯔꯦꯕ. ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯇꯥꯅꯤꯡꯂꯨꯔꯤꯗꯨꯕꯣ? ꯑꯩ ꯆꯪꯉꯒꯦ. ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯥꯎꯔꯦ. ꯁꯣꯔꯤ. ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯈꯤꯗꯦꯀꯣ. ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯒꯅ ꯑꯄꯪꯅꯤ, ꯒꯙꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯕ. ꯑꯩ ꯈꯪꯗꯦꯃꯤ. ꯃꯔꯝꯗꯤ ꯊꯥꯖꯕ ꯍꯟꯅꯤꯡꯗꯕꯒꯤ, ꯊꯥꯖꯕ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ. ꯑꯩꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯐꯣꯔꯋꯥꯔꯗꯅꯤ. ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤ. ꯍꯣꯏ, ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ. ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯗꯤ ꯉꯥꯡꯈ꯭ꯔꯦ. Not because I want to. It's just because I have no other option. ꯁꯥꯎꯅꯨꯀꯣ ꯕꯦꯝꯃ. ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯍꯜꯂꯁꯦ ꯌꯥꯔꯦ. ꯍꯟꯅꯤ ꯀꯩꯅꯣ? ꯁꯤꯗ ꯂꯦꯛꯄ ꯂꯥꯛꯄꯁꯨ ꯅꯠꯇꯅ. ꯀꯩꯒꯤꯅꯣ ꯃꯐꯝꯁꯤ ꯇꯥꯟꯅ ꯑꯩ ꯄꯨꯔꯒ ꯂꯥꯛꯏꯁꯦ?